Hello, Sun. Tai, Nang sauribo ingonda. ai sorry huzi. Aya. Se, saurnu se. Dada ne hayenggi sukchatminarroiba. Nangna chaminaroi na haraga kaya sorge ba nangna chaminari ja madugi sakthi biduga. Ai buna kaisu leitana nangna khanba. Nungsibana marol lama sariba. Khangabani na. Aine hayenggi sukchatlarroiba adugi shakti biduga dada lanjareba se. Nang saubase. Ai yam nungaiteba. Se, saurnu. Nungsi haraga nangna adum chamina lai natra. Ne, ngasaido ma thabak ama chatpa ko ado gari fangdrena aigi gari da haifetang tongbani haba nangbo. Yaroi. Kanamta nang gai tungan ba yaro. Ai natana. Hoise. Ai hayenggi ne kanamta tongalarroiba ai gari sidane. Imabu tongalarroiba yaraba. Kaigumba nana nungsiradi. Aina hariba jingga khar yabiyo. Madu natradi ai yam waye. Chan, ai nang haibadu yaganiye. Se, saurnuba dada laleba. Aina nangone ngasi hari singje. Nang nungsibai natra. Ha? Mane, ai nungsibagine nang adu haido. Aisu yarisidi. Yai, yada habi nate. Adu orazu nangdi kaigumba wakhala makhalakpadagi nangdi hongibasu hai. Chan, ai hongoiba se. Nang saurnuba. Dada yam lanjareba. Da, nang matungna maga chaminaranu ko. Kanagumba amage hek chaminaba matamda ai leiba ngamdi. Nang na mi amaga chaminagiba matamda ai kyang wai khangbra. Nang khangtriba kaigino. Chan, hoise. Dada ne hayenggi chatlarroiba. Ko. Saurnu ko. Ai saroi. It's caught in the crossfire.